Bishnupur district ki kumbi kendra ki manung chana laiba Bishnupur district ki aroiba ngamkai amadi Churachandpur district anigi tainafom oriba leitan pokpi hariba mafom asida haukiba numit kharani gi mamangdagi kuki khulai paibisingna leptan nongmai kaptharakpagi thongdo ngasisu ayukki anganba pung 3 tarakpa matamdagi nongmai yauna bom gi attack chatharaktuna maitei amadi maitei pangal sing yauna kundaminariba mafam asigi miyoi sing lanjenaduna awaba phibom amada leiri hiramasida mami tv gi paudam ama Lajariba mafam asi Bishnupur district ki aroiba amadi Churachandpur district ki aroiba tainafam ama oriba kumbi kendra gi manung su chaliba laitan pokpi haiba jaga dudani mafam asida ngasi ayuk anganba pung 3 lom taba matamdagi sampikong amadi Sweden haiba mafam asidagi kuki militant singna nongmai yauna bom ne ete chatharakpada khunja ama yauna chingna kwa mioi ama sokapan nangkhre adugu ngasi ayuk pung anganba pung 3 dagi chatharakpa attack asi nakalani gi marakta kanna khut thoknabagi mami adugi akoina uba phangi tai nipan dagi numidang dagi hawgani fair se marang su continue tawri ngasi su ngasina henna mu moina koina pura akogi mathakta moina tawri se ayuk pung 3 adai dagi 3 minute 5 adai dagi yam kanna fair tawri akoi magi akoi leibasi koi Churachandpur district ki aduga koi Bishnupur district kina akoi last ni aduga phuga turin se lala matungda Churachandpur district hawri bani aduna moina chingi kudong saba lawraga akoi lekai plan da leriba akoi leine muslim sinau sing akoi meitei pulna lemina bani maram aduna akoi hojik akoi turel lanthoga muslim kun masa am su leje yumnak ni phumu taba mokuju lebam khangdabadi ngarang dagi akoi angang sing mapi maron sa san loina puraga chenagrabani akoi meitei gi su angang sing loina akoi mafam chaba relief camp di hojimati akoi hangdi aduga adigi asigi kana basisu facilities akoi kitang phanganjini maramdi hoji angang sing inga pu matamina kana gi yumda changaga leini aduna relief camp sima hanbiraga akoi gi lekai digi satkriba angang sing hum chana thamanjani aduga hoji thoiba akoi firing asi hoji su leptre akoi kunga pasing akoi chaba thakpa khangdana turen mapana sili yam wana akoi mayoknari aduna ngasi thoiba asi akoi leitan bogi oina di ngasi nahan taring nipan degi ahan bani adubu chukuiba akoi irang asi hek haurakpadegi ngasi pawo akoi muslim isnau sing adu akoi meitei sing apun boina akoi bunker saraga akoi turen kuga turen makha asi akoi nimidang pung kunmani akoi duty daujei rotation naina adu muslim isnau sing yawi akoi meitei sing kunna tawga tawmina bani na akoi gi mathakte attack tawriba bombing amachung akoi automatic weapon sing sizinara kapai se akoi gi changpiko raina khun amale asigi khun se khun mari ni changpiko adegi kari mulan siden kolbung kanan fai changpiko mathang da kanan fai na khun macha male siden sine yam khun yam chawi adu mathang da kolbung si gi hek mathak church amale church siga akoi mahar jimen gi moi deploy tawri bani platinum nama aduga hauji akoi da yam kan attack chathari sina Changpiko da haiba khunna si bini hoji attack chathari se koi matar akoi gisi ward number 4 leitan pokpi sida mitei sinau singa punna mix oina ward ama saraga leibili si manungda akoi saito leitan pokpi muslim lekai sida leiri se yom punna kumpumu lei ado nasi nongini haibtare nan chaurakna ayuki pung 13 da kuki singdagi lau suraga kuda pomaga leiba pai panisi sanjini manakta nongmai kapsilaga nupi ma leihidre mauna hama adugi matungdagi makoina leptana sunu nongmai se kalakpase ngasiga numit humni sure adi nahan nupi ma leihidre se siga tharaga numit humni sure ngasigi oina su nongalamdai ahingdadi nghaktang lepuraga nongalamdai pung 3 dagi mukapa hore hoju pausi kapa sole hoju kapi ba ado moina kapa du namara moraga akoi sida leiriba yum sing sidi phaglang lebak na taiba ngakani bakagi yum jam ho yaude aduna leiriba angang sing nupi angang ampo le song khangre yum thado loi chenare po chai thaido po chun nangde ado ayuki chana thangna basu di sarkar gi mekei de gi sulakri hoju paudi soingi thangna ba lekai da si nongmai maru yaudaba mafamdabudi khara chaba phangsu yawre chadabsu lei sumai tawdana hojik sen inaba ayingba matam so ai
ꯑꯍꯤꯡꯁꯨ ꯌꯥꯝ ꯋꯥꯅ ꯂꯦꯟꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯃ ꯑꯅꯤꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒꯤ ꯊꯥꯛꯇ ꯂꯩꯈ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯄꯥ ꯃꯆꯥ ꯑꯃꯐꯥꯎ ꯄꯨꯟꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯞ ꯑꯣꯏꯕ ꯃꯐꯝꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯅꯨꯄꯥ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯁꯥꯐꯕ ꯃꯐꯝꯗ ꯊꯩꯖꯤꯜꯂꯒ ꯂꯩꯅꯔꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯗꯤ ꯀꯥꯞꯂꯛꯄ ꯕꯣꯝ ꯀꯥꯞꯄ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯧꯔꯛꯂꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯈꯪꯍꯟꯅꯤ ꯑꯍꯨꯝꯗꯒꯤꯅꯦꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯀꯣ ꯀꯥꯞꯅꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯔꯤꯁꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯨꯝꯐꯨꯗꯤ ꯈꯔ ꯍꯦꯜꯂꯝꯒꯅꯤꯀꯣ ꯁꯤ ꯆꯠꯅꯔꯦ ꯀꯣꯛꯇꯥꯗ ꯁꯨꯝ ꯍꯤꯡꯒꯣꯜ ꯂꯩꯕ ꯉꯝꯖꯗꯕ ꯁꯤꯗ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯀꯣꯛꯇꯥꯗ ꯃꯣꯏꯅ ꯍꯣꯡꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯗꯕ ꯂꯩꯐꯝ ꯄꯤꯗꯗꯅ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯀ ꯍꯜꯂꯛꯑꯒꯦ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯁꯤꯔꯒ ꯍꯥꯏꯅ ꯏꯆꯥꯁꯨ ꯑꯗꯒꯤ ꯏꯃꯧ ꯀꯔꯤ ꯀꯥ ꯂꯣꯏꯅ ꯑꯃꯨꯛꯀ ꯍꯜꯂꯛꯈ꯭ರೆ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯐꯝꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯀꯥꯞꯅꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯥꯏ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤꯁꯨ ꯆꯥꯛ ꯆꯥꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯒꯤꯁꯨ ꯑꯌꯥꯝꯕꯅ ꯆꯥꯛ ꯆꯥꯗꯦ ꯍꯧꯖꯤꯛ ꯆꯦꯟꯅꯔꯤꯁꯨ ꯀꯥꯏꯗ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯁꯦꯠꯂꯤꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯕ ꯍꯥꯏꯕꯕꯨ ꯍꯤꯡꯅꯕꯅ ꯆꯦꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝ ꯂꯩꯐꯝꯁꯤ ꯄꯥꯝꯃꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯛꯊꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯄꯥꯎꯗꯝꯖꯔꯤꯕ ꯀ꯭ꯌꯥꯝꯕ ꯃꯉꯥꯡ ꯃꯃꯤ ꯇꯤꯚꯤꯅꯤ